Manipur Top Channel digi ngasi nungdaram phongmuche phongda megi tang taraga mari ta pawkhutong update pizage cyber crime da wakat khrei mamang thagi tang kun ga tarukta sohin akhatar koba amana mak Facebook account da mitai maitai singi community singi dharma da yumpham oiba warol still social media da thagalakiba yaning da bigi wakat cyber crime police station da wakat tuna ain gi oiba thabok lokhat pinaba advocate s nongpok ngan bana wakat cherol ama pisingkri hairi Atopa maruai ba pau manamu India gi siba masing lising ani ga chonga ga humfu ga manga sukrei positive na lising humdra ni pang ga sani pang ya khai ga manga sukrei Punjab tagi Manipuri singarang tholakhrei ngasi na Bengaluru tagi tholak lagane ngasi nungthil pung manga phawba gi report ta malem gi oina COVID-19 license na sian ki ba mi gi masing lak ani ga lising maudra ni pang ga samapan ga taruk su ki ba ga loina na positive masing na lak ni phu mari ga lising ya khai manga ga satruka humdra ga tare jokhrei India gi oina license asina sian ki ba mi gi masing lising ani ga chonga ga humfu ga manga positive masing na lising humdra ga ni pang ga sani pang ga khai ga manga yoksin khrei awang nongpo ki oina Assam da anoba case taret amaga thengna duna license asina nahan ki ba mi gi masing Marfuga taret yokhrei Tripura gi oina license asina naba mi gi masing samaga yankhai ga manga sukrei amaromda ngarang lockdown na maram oiduna Punjab ta panduna lairamba Manipuri sing jiribam gi dama akhanaba train na thulakhrei train asing asi Bihar lanchi lakhrei hairi Karnataka gi Bengaluru da panduna lairamba Manipuri sing asi numidang athengba da akhanaba train amada thulaklagani train asida sawrakna Manipuri lising ga samri rom tonglak yai haina panari Punjab tagi tholakraba train amadi ngasi Bengaluru tagi tholakadruba train sing asi numit humni gi manungda jiribam railway station da yeroklabai hai yai haina su pauksisin makhatana phongdokhre ngasisu Manipur da yamna nungaite thawdo ama thokre Manipur da COVID-19 positive web miu amang inaw ngasisu ama thengnakhre Jenims ki director professor Dr. Bimo na hai ngasi Jenims da miu manga gi sample test tawbda nupa ama positive web thengnakhibani miu asi Imphal East ki khabai soi quarantine center da leibani mahak Imphal East ki chief medical officer na lokhotnaba chatkre miu asi bu makhata na layengnaba Jenims ward ta thamaga layengani Professor Bimo na hai miyu asi handakta Mumbai da mama mapaga punna layengba chatlubani adubu laibak thibadagi mahaki mamasu COVID-19 na laikhidabani mahak mapaga loinana ngarang gari da Mumbai dagi jiribam phawrga halakhibani nauno oiragliba asi Manipur gi CM Biren haksina lawga loinana cheksinaba khangira hane su poksi isina phongdorodi aduga hauji COVID-19 positive oirba miyu asi mahaki sahi si kunthra mathusi sure hana phongdoklodi aduga maru oiba pau khuding ma hay ayung atagi pau da hapsarage share ga pau se makha sai lusinjrage aduga soki biors mem ngak pi thank you